Mayam puno ki famda Amputee nawa channel da am kataram nokchari. Mayam hojikan YouTube se habadi YouTuber mo oilaga aduga irang da issue da yaudaba khotaba adugumba adi YouTuber mo oirdi mayam every topic da yaubase ithawni hena khalle aigi rom dagi ko habadi atopa akhangba aduga huji irang thoiba jiga saruk yaba khotpa hadi chatpamak ngamdrasu aina su jumda phamaga aphangba news khaido mayam gi mafam da yohon bangam base masi akhoi YouTuber moi beju ithawni ana khal hoji hoji Manipur da oi ba phifam aduga irang manak sika ko ai aina phangba update se mayam da phifam thoe ai gi ju leiba subscriber mayam da aduga ima event singna yengbiba matamda hadi khangdaba kayam ju khangba phangni ba ko mi YouTuber mayam lei aduga news channel mai te gi mayam lei ko adu oirabasu punwakna chapmanana akhoi pau se hoji hoji irang gi matam ko masi pi basi de khoi ithawni ana khalleba adu ai tawna kamai taw gyabda aigi aindi chatpa ngamdre aduga aina di news tuju adumaina chatpa ngamdre banina kuzma si lok oi kana ngi se password kya 708669 go okay adu duna reporter diary ko ko asigi channel maming ge asigi brother sina mana akhoi gi mafam mafam chatna cover tawga mai video da magi hijiki Facebook tu page aina lei Facebook tu page ta lei sorry aduga YouTube tu mai channel ona lei reporter diary ana ai sida description da thokan ge ai gi link ta ko ado mayam ju support to view brother do so habade mana hajik akhoi di jum da phama lei ni adu mathakta mana chatana hojiki loinamak akhoi gi update pirakpa pau phangba asi kyam nungai kharabone akhoi pham phamna pau phangi je makhoi kyam wai na adu brother dugam akhoi khangnare adu duna magi every video hapkalakpada aina magi video do lawrga aina hapada kaimta thingba leitre akhoi yam nula close oina re hai tare samna i mari ngatane hoji hoji oiba issue ji di punna akhoi myam samnaraga khut samnaraga i mari ngatane akhoi mapanda tariba maitai YouTuber oigera amo oigera maitai ni bo hai di akhoi loina family ama tane khanba taiba ko aduduna ai ngasi gi topic asidi kaino haib ganda irangi mathaktani aduga poppy gi mathaktani ko poppy gi mathaktani poppy jina kamai taw gyabada Jammu Kashmir dagi poppy je akhoi gi keno da tharakpa akhoi post ta tharakpa dagi di ai phajana paraga tahalake bako hai phatang aina chawrakna na thugairaga haige ba post ta tharakpa dagi di hojiki pose se post office dum tarakpa dagi uchina charakpa dagi madudagi maru khara tarakpa ko maru khara tarakpa dagi di maru je karino hai kanda akhoi post office ta pote lakpa di akhoi thugairaga yengba yadana migi parcel je ko aduga Jammu Kashmir de tharak pani bako tharai na kai no loina maming de kai de brother na irakpodo loina ai pajarake bako aduga kamai taw ge habda adu da hujik mayam changdana achau choba akhoi magistrate khangde akhoi narcotics ki khangde loina mak changaga mayam changaga hangaga poche phangba dagi di aina video je phangba masigumba information sidi aina mak news channel mak natchaga su ai gi lairiba ima ben ai samna haibada ai won diko maximum Manipur da ima singni am khangbi akhoi YouTuber haiba tare ko adu yam nungsi not only Manipur akhoi lairiba meitei pamo phamda ima ben singna macha tawna khanba aduga ya khoi youth tadi khara khangbi ba watpa male adu naha tadi yam khangba watpa wale chinenau singna but ahan singna di yam khangbi adu ahan singna jemda phamna ai video yengba kanda ai na nuksibani ni yengbirakpa kanda hujiki si matang su khangje sanu ai su phamna pau ai ge duty ni ko ai ju duty ni ana khalleba ai ngoda 61k subscriber phangi je si ai jumda hip tana ta lege da banate irang si issue kaino phangadi ai ju si je tawba ta ina thoina ina putunu kawraga video se nambiu hana namak pani bo ai pajarake ai pare na aduga swaji ge video da thokhalake myam ju yengbiu bo Jammu and Kashmir dagi India Post ta Manipur da Tharakpa poppy maru NAB na phagat khare hairiba parcel adu Jammu and Kashmir dagi Arif Hussain kauba amana Noni district ki manungda leiba 19 AR gi headquarter da leiba Ritu Kumari kauba Ritu Kumari kaubi amada tharakpani hairi Imphal Post Office ta hairiba address adu da thakina ba honabada parcel adugi segaiba machetna poppy marusing adu naptuna lairamba thengna krakpadagi Imphal Police Station gi OC Ingocha ko
NABꯒꯤ OC Ibomcha amadi Imphal Post Office ki Postmaster yauna yengsinki haibako adugagidi tungda district magistrate laktuna magistrate ki mamangda parcel adu hangdoktuna yengbada dry fruit sing yaurambaga loinana poppy maru packet amma chaurakna gram 900 haibadi kilo mai manang ni ko hojiki poppy maru je aduga yamabane kilo mai manaka haijidi aduga lomlumba adu yauramani हाइब पोलम अदु सीज तौबगा लोइनना मखा ताबा प्रोसीडिंग चथरगनी हाइरी को हाइब पार्सल अदु सेप्टेम्बर की 21 द यौरखिबनी होजिक ओइरिबा लेबाकी इरांग असिना मरम ओइरगा मतम कुइना पोस्ट ऑफिस ता लेरकपदगी उचीना पार्सल की मचेत अमा द चिखाइरकपदगी हाइरिबा पोपी मरु हाबलकपा पैकेट अदु सेगाइदना मरु सिंग अदु तारकपनी हाइरी information je koi reporter diary ki brother no pibirek pane brother gi asmaina paw update lakte khojum yam khangjare adu isor je leiti di habi ade hoji yengo sigi popi maru mo packeting tawraga dry fruit ka loina na tharai niyo hai ba mio sing jine ko aduga tharak pakan siga akhoi gi uchina thadat laga segai raga maru do ta handraga di khangi gedra ba khangoi ba na trani ko khangoi aduna masidi yamna angakpa mani hai tare asumai tawna myam changna phagat kare achauba officer sing yaw ko magistrate sing yaw yam nungai samaina phabi bese aduga mathangda samaina habadi popi nupi gi matang se ataisu checkshinna akoi mahadi kupna he thigat pahorani hai tare mayamna samaina phangala banina akoi gi post yam phajana ming hairaga samaina post tawna reibo kai Jammu Kashmir phaw task le ni yengbiu myam ani yam lui leiba ki irang matang se सेनी मैम ऐसी मतंग वीडियो से हापलपई मरम जे समायना फगत खरे है वैसे मसी पाव से मतंग मैम द खंगन गे अदुगा एआर द चलगा एआर ताना सोन पोस्ट थारक पकाय जे असमाय फलके सुजिकी केनो दुगा होजिकी मोय हाइरि केम दुगा से अनकपा हाबदि मैम दुम खंगबिरमने मैम दुम मखा ताबदि होजि मखोय अचौबसिंगना अदु होजिकी टॉपिक दुगा मखा ताना इथाना याम कुपने येंगने थिगतकनी है थिगलगा चपचाना मरी मखों खंगगा फजन फागत ओइसन वाने खले अदुगा होजि होजि थोइबा मणिपुर दा इरांग असुक कल्ली मतांग जे सिगम इशू लाखपसे हाइ अंगपा मनि खले अदुगा मसी अखोय ड्यूटी नि हाने खले आइना समाना पाव हाइजरकपसे मयाम दु तारगा सोय नुंगायगनि खले मथंग मथंग अदुम आई अपडेट फंकांदा सोयदना म्याम हाइजरकनी अदुगा आइगी थबक से इथौजे अदुनि हाने खले चपम ngамद्रगसु ai le ramagadi taseng na ina kaim tawngam draga so relief camp sing chalaga ima ben sing ichini naw sing do aina video do urap kan yamna nungsi yam yengninge ai thengna ninge awa ba saruk yaninge adubu ai gi phibamna aduga ai thoiba irang sing so aduga ai gi yum da thoiba problem ngam ji khalaga ai ngamdabane Manipur le amadi compulsory ne adugu ngamdre ha bata ngamdre so laktoine aduga hujik hujikti aina ngamiba information aduga irangi mathakta topic phangapda ai soidana amka update picture kani asi khoi ithaunia ne khalle aduna akhoi gi imaleba kanglei pak kai ba sungya yaroi aduga akuppa kariguma phangbaga akhoina sum sandorakani aduga akhoi se mapana tara busu imani ngata ne ichine naw ngata ne amata ne kandu masi mangai ne haisening ba aduna kanglei pai mang ne yai phare hare kai video se masi matang jalo sinjare ge mai ben simu igong no na khorem jari mayam nuksine hingmina se lemina kisi kanglei pak yai phare me